मणिपुर कनबद सरुक यानब त्रिपुरादगी मितई मरी थुंगलखरे था मापन मणिपुर मई हौना चागलिबसिद त्रिपुरादा प्रोटेस्ट तौरगा कानब फंगलक्तबदगे हकथेंगना मणिपुर कनबद सरुक यागनी हाइबा वाखलोंद त्रिपुरा ख्वाई गौनागरदगी मैतई मरी ngarang Imphal da thunglakre makhoi mari na ngarang Imphal International Airport da thunglakhibaga loinana aikhoi gi paumina hangba wahangi paukhumpi la duna hai haukiba tha nipan asida Manipur da mai hauduna chakli basida Tripura da leiba maitai ama oina irang asagi matang da makhal makha kaya gi protest awra baso maduna irang asida karisu kana ba piba ngamdaba amade Manipur na nongma magi mai hauba hengalakpa asida tuminna laisinba ngamlaktawada Manipur da lakpa nei irang asida Manipur gi mafam kayada khulngak le basida hakthengna khulngak pa ma woina mayong yaruna ba makhoi mari ngarang Imphal da lakhibani hai khe ngarang thunglakhiba makhoi mari asi khaktana tana haujik Tripura gi maitai ta ba khul singda mifam pangthoktuna Manipur kaiba yaroi haiba wakhalonda maitai kaya amaso soidana lakhigani haina su makha ta khe ngarang Imphal da thunglakhiba miyoi sing adude ningombam Bivas Chirom Birvadra Singh Thangjam Abhijit Singh amade नाउदम निसन ने मखोई मरी मक त्रिपुरा के ख्वाई गौनागरदगी निहाई रे